ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯕꯤ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯤ ꯄꯥꯊꯣꯛꯍꯟꯅꯤꯡꯕ, ꯃꯤꯝꯁ ꯄꯥꯊꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯈꯥꯗ ꯍꯥꯞꯆꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝ, ꯑꯣꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯌꯣ, ꯃꯔꯛꯇ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯣ, ꯅꯨꯡꯉꯥꯏꯕ ꯃꯤꯝꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯦ꯫ ꯋꯥꯎ, ꯅꯩꯔꯦꯀꯣ! ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯦꯌꯦ, ꯂꯥꯟ ꯆꯠꯂꯒ ꯈꯨꯠꯂꯥꯏ ꯀꯥꯎꯔꯝꯕꯒꯨꯝꯕꯅꯤ꯫ ꯑꯗꯣ ꯂꯥꯟꯗꯗꯤ ꯃꯤ ꯑꯃꯅ ꯊꯅꯝꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯁꯨ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ꯫ ꯃꯤ ꯑꯃ ꯁꯤꯈꯤꯕꯗ ꯃꯥꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯣ ꯑꯦꯛꯖꯥꯝꯗꯗꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯗꯣꯏꯅꯤꯅ ꯃꯤꯒꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯁꯦ꯫ ꯂꯣꯏꯅ ꯍꯩꯕꯒꯤ ꯏꯔꯨꯔꯒꯦꯅ ꯆꯠꯄꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯗꯤ ꯐꯔꯛ ꯇꯥꯏꯀꯣ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯃꯌꯥꯝ, ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯕ ꯀꯅꯥ ꯌꯥꯎꯒꯦ? ꯀꯃꯦꯟꯠꯇ ꯊꯝꯕꯤꯔꯝꯃꯣ꯫ ꯋꯥꯗꯨꯅꯇ ꯂꯥꯛꯂꯦ, ꯀꯔꯝꯕ ꯑꯅꯧꯕ ꯑꯋꯥꯕ ꯋꯥꯠꯂꯤꯕꯒꯦ ꯅꯣꯡꯗꯝꯕ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯚꯤꯗ ꯆꯦꯅꯦꯜ ꯃꯥꯡꯕꯩ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯛꯂꯛꯄꯗ ꯑꯦꯟꯇꯦꯅꯥ ꯅꯣꯝꯕ ꯐꯪꯉꯛꯇꯕ ꯅꯣꯏꯅꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒ ꯁꯥꯔꯗꯅ ꯆꯠꯂꯨꯅꯦꯍꯦ! ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯗꯤ ꯇꯤꯚꯤꯗ ꯆꯦꯅꯦꯜꯒ ꯃꯥꯡꯈꯤꯕꯒꯤ ꯁꯧꯔ ꯂꯩꯕꯗꯣ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯗ ꯑꯦꯟꯇꯦꯅꯥ ꯅꯣꯝꯕ ꯆꯦꯟꯕꯗꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯗꯤ ꯑꯃꯠꯇ ꯐꯪꯉꯝꯃꯔꯣꯏ꯫ ꯑꯗꯨꯒꯁꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒ ꯁꯥꯔꯗꯅ ꯆꯠꯂꯨꯅꯦꯍꯦ, ꯂꯥꯏꯔꯤꯛ ꯄꯥꯎꯆꯣꯅꯦ! ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄꯗ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯄꯨ ꯃꯥꯅ꯫ ꯃꯤꯒꯤ ꯗꯥꯏꯇ ꯂꯧꯒꯅꯨ, ꯃꯤꯒꯤ ꯑꯋꯥꯕ ꯎꯒꯅꯨ, ꯑꯐꯕ ꯃꯤ, ꯑꯄꯪꯕ ꯃꯤꯅꯤ ꯈꯜꯂꯒ ꯁꯥꯟꯅꯕꯤꯕꯅꯤ꯫ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯃꯤ ꯃꯁꯛ ꯈꯪꯂꯛꯂꯣꯏ, ꯅꯪꯕꯨ ꯍꯨꯜꯂꯛꯀꯅꯤ ꯃꯁꯥ ꯀꯟꯖꯅꯕ꯫ ꯇꯧꯅꯨꯀꯣ ꯁꯨꯃꯥꯏꯅ, ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯇꯧꯅꯨꯀꯣ ꯅꯣꯏ꯫ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯕꯨ ꯐꯣꯟꯁꯦ ꯌꯣꯟꯗꯧ ꯃꯉꯥꯏꯔꯦ꯫ ꯕꯤꯖꯤꯅꯦꯁ ꯈꯨꯇꯧꯗꯤ ꯅꯩꯀꯣ꯫ ꯏꯟꯚꯦꯁ ꯇꯧꯅꯤꯡꯉꯥꯏꯁꯦ ꯂꯩꯇꯕꯒꯤꯅꯦꯕ ꯐꯣꯟꯁꯦ ꯌꯣꯟꯗꯧ ꯃꯉꯥꯏꯔꯦ ꯍꯥꯏꯁꯦ꯫ ꯄꯩꯁꯥꯒꯤ ꯚꯦꯂꯨꯅꯗꯤ ꯋꯥꯡꯈꯠꯂꯛꯄꯅꯤꯅ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯆꯪꯉꯛꯏꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯄꯨ ꯊꯥꯡꯉꯝꯗꯣꯏꯅꯣꯗ? ꯁꯦꯜꯒ ꯊꯣꯛꯇ꯭ꯔꯗꯤ ꯈꯋꯥꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯄꯨꯔꯥ ꯑꯋꯥꯕꯅꯤ ꯄꯤꯔꯤꯁꯦ꯫ ꯄꯥꯈꯪ ꯑꯣꯏꯅ ꯕꯥꯆꯧ ꯃꯤꯡꯊꯣꯟ ꯐꯪꯕ, ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯃꯥꯆꯧ, ꯃꯥꯕꯣꯛ ꯀꯥꯏꯅ ꯀꯧꯕ ꯌꯥꯎꯅꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯦ, ꯃꯃꯥꯆꯧ ꯀꯥꯏꯅ ꯀꯧꯔꯦ ꯏꯆꯥꯅ꯫ ꯅꯣꯏꯗꯤ ꯌꯥꯎꯅꯗ꯭ꯔꯤꯕꯣ? ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯕꯨꯡꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤꯀꯣ ꯃꯌꯥꯝ ꯄꯥꯝꯗ꯭ꯔꯣ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯀꯅꯥꯗꯁꯨ ꯌꯦꯠꯂꯔꯣꯏ, ꯑꯩ ꯑꯃ ꯍꯤꯡꯂꯝꯕꯅ ꯑꯌꯦꯠꯄ ꯑꯣꯏꯔꯕꯣꯏ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯀꯅꯥꯒꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯎꯗꯅꯕ ꯇꯥꯗꯅꯕ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯅ ꯂꯣꯏꯖꯔꯒꯦ꯫ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯃꯊꯪ ꯃꯄꯣꯛꯇꯣ ꯑꯩꯒꯤ ꯃꯄꯣꯛꯇ ꯇꯝꯂꯝꯂꯕ ꯑꯩ ꯃꯤ ꯑꯣꯏꯅꯁꯨ ꯄꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯈꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕꯅ ꯐꯔꯦ꯫ ꯃꯌꯥꯝ, ꯑꯣꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯌꯣ, ꯃꯔꯛꯇ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯣ, ꯅꯨꯡꯉꯥꯏꯕ ꯃꯤꯝꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯏꯌꯥꯔꯄꯤꯁ ꯍꯥꯞꯆꯜꯂꯒ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ꯫
ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯩ ꯇꯥꯔꯒ ꯇꯨꯝꯃꯦ꯫ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯅꯤ ꯁꯤꯁꯦ꯫ ꯏꯁꯩ ꯑꯗꯨꯝ ꯊꯥꯔꯒ ꯇꯨꯝꯃꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯁꯨ ꯏꯁꯩ ꯊꯥꯔꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯋꯥꯈꯜꯒꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ, ꯃꯪꯒ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯀꯣ ꯏꯁꯩ ꯊꯥꯔ ꯇꯨꯝꯕꯁꯦ꯫ ꯅꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯃꯣ꯫ ꯅꯤꯡꯊꯝ ꯑꯍꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯣ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯊꯃꯣꯏ ꯀꯥꯏꯍꯟꯕꯤꯗꯕ ꯑꯣꯏꯕꯤꯌꯨ꯫ ꯊꯃꯣꯏ ꯀꯥꯏꯗꯕ ꯑꯣꯏꯔꯁꯤꯀꯣ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯁꯤ ꯃꯌꯥꯝ꯫ ꯅꯪꯒꯤꯗꯃꯛꯇꯅꯦ ꯃꯥꯅ ꯑꯩ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯁꯦ, ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯖꯔꯝꯕꯤꯗꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯁꯦ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯆꯠꯈ꯭ꯔꯤꯅꯦ, ꯑꯗꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯥꯗꯣ꯫ ꯅꯪꯒꯤꯗꯃꯛꯇꯅꯦꯕ ꯃꯥꯅ ꯑꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤꯁꯦ, ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯣꯏ ꯋꯥꯔꯤꯁꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯂꯥꯏꯔꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯂꯥꯏꯔꯕꯁꯦ ꯄ꯭ꯔꯦꯡꯀ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯣ ꯄ꯭ꯔꯦꯡꯛꯇꯤ ꯅꯠꯇꯦꯀꯣ, ꯇꯥꯏꯕꯪꯅꯦ, ꯑꯁꯦꯡꯕꯅꯦ, ꯄ꯭ꯔꯦꯡꯛꯅꯤꯒ ꯈꯜꯂꯨꯅꯨꯀꯣ꯫ ꯅꯨꯄꯥ ꯊꯦꯝꯕ ꯍꯩꯇꯕꯤ ꯅꯪꯗꯤ ꯁꯤꯡꯒꯜ ꯑꯗꯨꯝ ꯑꯣꯏꯌꯨ꯫ ꯅꯨꯄꯥ ꯊꯦꯝꯕ ꯍꯩꯇꯕ ꯅꯨꯄꯤ ꯅꯪꯗꯤ ꯁꯤꯡꯒꯜ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯖꯔꯣ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯅꯨꯄꯥꯐꯧ ꯊꯦꯝꯕ ꯍꯩꯇꯦ, ꯅꯨꯄꯥꯅ ꯁꯥꯎꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯦꯝꯅꯤ ꯀꯥꯏꯁꯦ ꯀꯩꯝ ꯈꯪꯖꯗꯕ꯭ꯔꯥꯕ? ꯑꯗꯨꯏꯗꯤ ꯍꯩꯇ꯭ꯔꯗꯤ ꯁꯤꯡꯒꯜ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯔꯣ, ꯑꯍꯩꯕ ꯃꯤꯅ ꯑꯗꯨꯝ ꯂꯧꯖꯈꯤ ꯇꯥꯕ꯫ ꯑꯗꯣ ꯀꯦꯁꯟꯅꯧ ꯈꯣꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯐꯖꯅ ꯊꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯒꯤꯅꯣ, ꯀꯅꯥꯒꯤꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯍꯣ, ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ? ꯎꯪꯗꯅ ꯁꯨꯝ ꯂꯩꯗꯨꯕꯣ? ꯀꯅꯥꯒꯤ ꯋꯥꯅꯣ ꯑꯝꯇ ꯍꯥꯏꯌꯨꯕꯁꯦ ꯑꯩꯉꯣꯟꯗ꯫ ꯌꯥꯏꯐ-ꯀꯣꯜꯗ ꯄꯣꯛꯂꯨꯗꯕꯅ ꯊꯦꯡꯅꯔꯔꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯄꯣꯛꯂꯨꯕꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯊꯦꯡꯅꯔꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤ ꯊꯧꯗꯥꯡꯅꯤ ꯈꯟꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄꯅꯤ ꯋꯥꯗꯕ ꯁꯥꯗꯨꯅ ꯉꯥꯏꯖꯔꯤ ꯑꯩꯅ ꯇꯣꯟꯂꯕꯤ ꯃꯄꯣꯛꯁꯤꯒꯤ ꯄꯨꯟꯁꯤ ꯄꯨꯔꯅꯤꯃꯥ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯤ ꯅꯣꯡꯗꯝꯕ ꯅꯆꯥ ꯑꯣꯏꯕꯤ ꯏꯐꯝꯗ ꯄꯨꯟꯁꯤ ꯆꯥꯡꯌꯦꯡ꯫ ꯁꯤꯅ ꯅꯨꯄꯤꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦꯀꯣ꯫ ꯇꯥꯕꯤꯔꯤꯕꯣ ꯃꯣꯏꯕꯥ? ꯇꯥꯏ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯌꯥꯝ ꯏꯪꯉꯦ, ꯃꯩꯐꯨ ꯇꯤꯛꯅꯕ ꯃꯩꯇꯥꯟ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣꯕ꯫ ꯕꯦꯝꯃ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯣ, ꯑꯗꯨꯒꯅꯦ ꯎꯄꯨꯗ ꯌꯥꯎꯕ ꯔꯥꯅꯤ ꯐꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯆꯤꯡꯊꯣꯛꯑꯒ ꯏꯜꯂꯒ ꯂꯩꯌꯨ ꯏꯪꯕ ꯐꯅꯕ꯫ ꯅꯨꯄꯤꯁꯦ ꯀꯦꯔꯗꯤ ꯏꯪꯕ ꯈꯪꯗꯦ ꯀꯥꯏꯗꯣ, ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯃꯩꯐꯨ ꯇꯤꯛꯇꯣꯏ ꯁꯔꯨꯛ ꯔꯥꯅꯤ ꯐꯤ ꯑꯄꯥꯕꯗꯣ ꯏꯟꯁꯜꯂꯒ ꯏꯪꯕ ꯈꯥꯡꯉꯣꯌꯦ꯫ ꯅꯨꯄꯤꯗꯤ ꯀꯦꯔꯗꯤ ꯏꯪꯕ ꯈꯪꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯐꯤ ꯑꯊꯥ ꯑꯔꯥꯛ ꯂꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯔꯥꯅꯤ ꯐꯤ ꯇꯞꯇꯥꯏꯒꯩ ꯄꯩꯔ ꯊꯃꯝꯃꯅꯤ, ꯑꯗꯨꯅꯅꯤ꯫ ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯦ꯫ ꯋꯥꯎ ꯅꯩꯔꯦꯀꯣ! ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯦꯌꯦ, ꯂꯥꯟ ꯆꯠꯂꯒ ꯈꯨꯠꯂꯥꯏ ꯀꯥꯎꯔꯝꯕꯒꯨꯝꯕꯅꯤ꯫ ꯑꯗꯣ ꯂꯥꯟꯗꯗꯤ ꯃꯤ ꯑꯃꯅ ꯊꯅꯝꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯁꯨ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ꯫ ꯃꯤ ꯑꯃ ꯁꯤꯈꯤꯕꯗ ꯃꯥꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯣ ꯑꯦꯛꯖꯥꯝꯗꯗꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯗꯣꯏꯅꯤꯅ ꯃꯤꯒꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯀꯣ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯁꯦ꯫ ꯂꯣꯏꯅ ꯍꯩꯕꯒꯤ ꯏꯔꯨꯔꯒꯦꯅ ꯆꯠꯄꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ, ꯑꯗꯣ ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯥꯎꯔꯝꯃꯗꯤ ꯐꯔꯛ ꯇꯥꯏꯀꯣ꯫ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯑꯄꯪꯕ ꯑꯣꯏꯔꯝꯃꯦ, ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯏꯃꯥꯡꯗꯅ ꯑꯃ ꯏꯇꯨꯡꯗꯅ ꯑꯃ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯆꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯅꯪꯒꯤ ꯃꯤꯠꯆꯤꯗꯣ ꯈꯠꯂꯛꯀꯅꯣꯕ ꯑꯗꯨꯃꯥꯏꯅ, ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯍꯦꯛꯇ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯊꯥꯖꯔꯨꯈꯤꯒꯅꯤ? ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯀꯨꯊꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ,
ꯀꯨꯊꯤ ꯌꯦꯡꯗ꯭ꯔꯁꯨ ꯃꯥꯏꯕ ꯄꯥꯟꯖꯤꯗꯒ ꯌꯦꯡꯉꯨꯗ꯭ꯔꯁꯨꯅꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯩꯒꯤ ꯗꯁꯥꯁꯦ ꯁꯤꯗ ꯁꯤ ꯇꯧꯔꯗꯤ ꯑꯗꯨ ꯇꯧꯅꯤ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ ꯌꯥꯔꯦ ꯀꯨꯊꯤꯒ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯁꯛꯅ ꯆꯥꯕ ꯌꯥꯗꯕꯅꯤꯀꯣ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯁꯦꯡꯗꯅ ꯃꯥꯏꯊꯣꯡ ꯐꯖꯕꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤꯅꯦ ꯃꯔꯨꯞꯁꯤꯡ ꯊꯃꯣꯏ ꯐꯖꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ ꯀꯧꯕꯤꯒꯅꯨꯀꯣ ꯁꯛꯅ ꯀꯩꯁꯨꯝꯇ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯁꯛꯅ ꯆꯥꯕ ꯌꯥꯔꯤ ꯀꯥꯡꯕꯨꯁꯤꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯑꯗꯨꯒ ꯈꯔ ꯈꯛꯇꯅꯤ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯁꯛꯅ ꯆꯥꯕ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯁꯤꯀꯣ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨ ꯆꯪꯉꯦ ꯅꯣꯏ ꯅꯨꯡꯁꯤꯅꯩꯗꯣ ꯊꯨꯡꯅꯖꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯔꯁꯨ ꯅꯣꯏꯒꯤ ꯊꯨꯡꯅꯕꯗꯣ ꯎꯔꯒ ꯄꯦꯟꯖꯔꯒꯦ ꯅꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯖꯔꯁꯨ ꯊꯨꯡꯅꯗ꯭ꯔꯒꯁꯨ ꯅꯣꯏ ꯃꯌꯥꯝ ꯎꯔꯒ ꯄꯦꯟꯖꯗꯣꯏꯅꯦ ꯍꯔꯥꯎꯖꯗꯣꯏꯅꯦ ꯑꯗꯨꯅ ꯅꯣꯏ ꯀꯥꯏꯅꯒꯅꯨꯀꯣ ꯃꯣꯃꯣꯟ ꯅꯣꯛꯄꯇꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯁꯦ ꯃꯌꯥꯝ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯕ ꯇꯝꯁꯤꯀꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯣꯏ ꯁꯔꯨꯛꯀꯣ